ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩ ꯑꯍꯥꯟꯕ ꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯂꯥꯏꯚ ꯚꯤꯗꯤꯑꯣꯁꯤꯗꯤ ꯈꯤꯇꯪ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩ ꯇꯉꯥꯏ ꯐꯗꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯄꯤꯜ ꯑꯃꯈꯛꯇꯪ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯟ ꯑꯣꯐ ꯗ ꯐꯥꯏꯅꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯂꯩꯕꯤꯔꯤꯕ ꯑꯇꯣꯞꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ ꯐ꯭ꯔꯦꯇꯔꯅꯤꯇꯤꯁꯤꯡꯁꯤꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯝꯇꯪ ꯑꯄꯤꯜ ꯇꯧꯖꯒꯦ ꯍꯥꯏꯖꯕꯒꯤꯗꯃꯛꯇ ꯑꯩ ꯉꯁꯤ ꯂꯥꯏꯚ ꯚꯤꯗꯤꯑꯣꯁꯦ ꯊꯥꯖꯔꯛꯄꯅꯤ ꯑꯩ ꯏꯁꯥꯒꯤ ꯃꯤꯡ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯑꯩ ꯁꯛ ꯇꯥꯛꯆꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯟꯐꯝꯁꯨ ꯑꯩ ꯑꯃꯨꯛꯇꯪ ꯁꯛ ꯇꯥꯛꯆꯒꯦ ꯑꯩꯒꯤ ꯃꯤꯡ ꯑꯩ ꯔꯣꯍꯟ ꯐꯤꯂꯦꯝ ꯀꯧꯏ ꯑꯩ ꯁꯥꯏꯀ꯭ꯂꯤꯁ ꯑꯃ ꯑꯣꯏꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩ ꯍꯧꯖꯔꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯍꯥꯏꯕ ꯃꯤꯡꯊꯣꯟ ꯑꯃ ꯐꯪꯉꯀꯥꯟꯗ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯀꯟꯅ ꯇꯧꯖꯔꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤꯗꯃꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨ ꯀꯌꯥ ꯑꯃꯗ ꯑꯩ ꯌꯥꯎꯖꯔꯀꯥꯟꯗ ꯑꯩ ꯊꯕꯛ ꯇꯧꯖꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜꯁꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯦꯋꯦꯌꯔ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯒ ꯇꯣꯉꯥꯟꯅ ꯄꯔꯁꯣꯅꯦꯜꯂꯤ ꯔꯤꯂꯦꯁꯟꯁꯤꯞ ꯌꯥꯝꯅ ꯐꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤꯗꯕꯨ ꯑꯣꯏꯔꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗꯕꯨ ꯑꯣꯏꯔꯣ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯒ ꯑꯩꯒꯤ ꯈꯪꯅꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯣ ꯑꯩꯈꯣꯏ ꯉꯔꯥꯡ ꯅꯍꯥꯟ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯂꯥꯛꯄꯁꯦ ꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯆꯦꯛꯀꯤꯡ ꯀꯩꯀꯩꯁꯤꯡꯁꯤꯁꯨ ꯌꯥꯝꯅ ꯀꯟꯈꯠꯂꯦ ꯑꯗꯣ ꯆꯦꯛꯀꯤꯡ ꯀꯟꯈꯠꯄꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯄꯔꯁꯣꯅꯦꯜ ꯀꯩꯅꯣꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯑꯩ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯏꯟꯁꯤꯗꯦꯟꯠ ꯈꯔ ꯊꯦꯡꯅꯖꯔꯦ ꯑꯩ ꯑꯗꯨꯝ ꯑꯩꯒꯤ ꯑꯁꯦꯡꯕ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯊꯣꯛꯄ ꯏꯟꯁꯤꯗꯦꯟꯠꯁꯤꯡꯁꯦ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯁꯦꯡ ꯁꯦꯡꯅ ꯑꯩ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯣꯏꯒꯦꯔꯥ ꯑꯔꯅꯤꯡ ꯑꯣꯏꯒꯦꯔꯥ ꯃꯊꯣꯡ ꯃꯔꯝ ꯑꯝꯇ ꯈꯪꯈꯤꯗ꯭ꯔꯦ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ ꯆꯍꯤ ꯑꯅꯤꯃꯨꯛꯁꯦ ꯇꯁꯦꯡꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯨꯊꯕ ꯈꯣꯠꯊꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯒꯥꯔꯤ ꯅꯨꯡꯗꯤ ꯌꯥꯝ ꯍꯦꯟꯅ ꯃꯌꯥꯝꯗꯧꯅ ꯐꯖꯕ ꯑꯗꯒꯤ ꯑꯆꯧꯕ ꯒꯥꯔꯤꯁꯨ ꯑꯩ ꯊꯧꯕ ꯍꯟꯗꯛꯁꯤ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯒꯥꯔꯤꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯤꯛꯀꯤꯝꯗꯒꯤ ꯑꯩꯈꯣꯏ ꯂꯧꯔꯨꯕ ꯖꯤꯞꯁꯤ ꯑꯃꯈꯛ ꯑꯩ ꯇꯦꯛ 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 ꯁꯤꯖꯤꯟꯅꯖꯔꯤ ꯖꯤꯞꯁꯤ ꯑꯃꯈꯛ ꯅꯝꯕꯔꯁꯦ ꯁꯤꯛꯀꯤꯝꯒꯤ ꯅꯝꯕꯔ ꯑꯣꯏꯌꯦ ꯑꯗꯣ ꯅꯝꯕꯔꯁꯦ ꯍꯥꯞꯇꯕꯤ ꯍꯥꯟꯅ ꯊꯧꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯂꯤꯁꯁꯤꯡꯅ ꯗ꯭ꯌꯨꯇꯤ ꯇꯧꯕꯤꯕ ꯃꯇꯝꯗ ꯃꯔꯝ ꯆꯥꯕꯅ ꯑꯣꯏꯔꯀꯥꯟꯗ ꯖꯤꯞꯁꯤ ꯀꯩꯀꯩꯁꯦ ꯑꯗꯨꯝ ꯅꯝꯕꯔ ꯍꯥꯞꯄꯤꯅꯅꯕ ꯍꯥꯏꯅꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯃꯗꯨ ꯑꯩ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯖꯤꯞꯁꯤꯒꯤ ꯅꯝꯕꯔꯁꯦ ꯍꯥꯞꯆꯤꯟꯖꯔꯒꯦ ꯍꯥꯏꯕꯒꯤ ꯀꯟꯐꯔꯃꯦꯁꯟꯁꯨ ꯑꯩ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯂꯩꯕꯤꯔꯤꯕ ꯄꯔꯁꯅꯦꯜꯁꯤꯡꯗꯁꯨ ꯑꯩ ꯇꯧꯖꯔꯝꯃꯦ ꯑꯗꯨꯒ ꯌꯥꯝ ꯊꯨꯅꯁꯨ ꯍꯥꯞꯄꯛꯑꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯖꯤꯞꯁꯤꯁꯤꯒꯤ ꯋꯥꯔꯤꯁꯤ ꯊꯨꯡꯉꯥꯟꯅ ꯑꯃꯨꯛ ꯊꯝꯈ꯭ꯔꯀꯥꯟꯗ ꯑꯩ ꯖꯤꯞꯁꯤꯁꯦ ꯒꯥꯔꯤ ꯅꯝꯕꯔ ꯍꯥꯞꯄ ꯈꯣꯠꯄ ꯇꯧꯔꯤꯉꯩ ꯆꯥꯏꯔꯛꯁꯤꯗ ꯑꯜꯇꯣꯒꯨꯝꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯒꯥꯔꯤ ꯌꯥꯝ ꯍꯦꯟꯅ ꯐꯖꯗꯕ ꯒꯥꯔꯤꯗ ꯑꯩꯁꯦ ꯊꯤꯜꯍꯟꯕꯅꯦ ꯑꯩꯒꯤ ꯂꯩꯐꯝ ꯍꯥꯏꯇꯥꯔꯦ ꯂꯩꯐꯝꯁꯤꯗ ꯊꯤꯟꯕ ꯀꯥꯟꯁꯤꯗ ꯆꯦꯛ ꯇꯧꯕꯤꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯐ꯭ꯔꯦꯇꯔꯅꯤꯇꯤꯗ ꯂꯩꯕꯤꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯁꯤꯅꯀꯣ ꯑꯗꯨꯝ ꯀꯩꯅꯣꯁꯦ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯀ꯭ꯋꯦꯁꯟ ꯇꯧꯔꯨꯕ ꯌꯥꯗꯦ ꯑꯗꯒꯤ ꯑꯩꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯑꯩ ꯑꯗꯨꯒꯤ ꯃꯤꯅꯤ ꯑꯩ ꯑꯗꯨ ꯇꯧꯏ ꯍꯥꯏꯅ ꯁꯛ ꯇꯥꯛꯄꯒꯤꯁꯨ ꯑꯩꯈꯣꯏꯗ ꯏꯇꯤꯛꯇꯤ ꯂꯩꯖꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯁꯨꯝ ꯃꯔꯛꯇ ꯉꯥꯡꯍꯟꯅꯤꯡꯗꯕ ꯈꯣꯟ ꯑꯗꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯗꯨꯝ ꯌꯥꯝ ꯇꯣꯏꯅ ꯍꯟꯗꯛ ꯑꯩꯉꯣꯟꯗꯁꯨ ꯊꯦꯡꯅꯩ ꯍꯥꯏꯇꯥꯔꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯒꯥꯔꯤ ꯌꯥꯝ ꯍꯦꯟꯅ ꯑꯆꯧꯕ ꯊꯧꯔꯝꯗꯕꯤꯗ ꯑꯜꯇꯣꯒꯨꯝꯕ ꯑꯗꯒꯤ ꯒꯥꯔꯤ ꯃꯆꯥ ꯃꯆꯥꯒꯨꯝꯕ ꯃꯌꯥꯝꯅ ꯈꯔ ꯆꯦꯛ ꯇꯧꯕꯗ ꯅꯨꯡꯉꯥꯏꯒꯟꯕ ꯑꯗꯒꯤ ꯈꯔ ꯍꯦꯟꯅꯁꯨ ꯉꯥꯡꯅꯤꯡꯕ ꯆꯩꯅꯤꯡꯕ ꯒꯥꯔꯤꯁꯤꯡꯁꯦ ꯍꯟꯗꯛ ꯑꯩ ꯈꯔ ꯁꯤꯖꯤꯟꯅꯖꯩ ꯁꯤꯁꯦ ꯁꯤꯖꯤꯟꯅꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯂꯩꯕꯤꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯅ ꯑꯗꯨꯝ ꯈꯣꯟꯁꯦ ꯅꯨꯡꯉꯥꯏꯇꯕꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯉꯁꯤꯃꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯍꯟꯖꯔꯛꯄ ꯃꯇꯝꯗ इवन बॉडी सर्चकुंबा अदुम तौरपगसु अदुम यावे कैसु कायदेको ड्यूटी नि अदुम तौबदा कयिमता अकायबा लेते अदुबु तौबदबु अइगी मपालोमदा लेरकपा एक्सपीरियंस हाइबा तारे मपालोमदा सुम अखोइगी एक्टिविटी रोहन फिल्म से मासे सो एंड सो सुमाइना ह्यूमैनिटी सर्विस फजना तौजरगा लेबा मीनी गायनागा मपालोमदा अतोपा स्टेट सिंगी पुलिस सिंगनागा अखोइदा उबा मतमदा हेक सल्यूट मर कोपी द्रगसु सलाम कोपी द्रगसु
ꯑꯩꯈꯣꯏꯗ ꯁꯨꯝ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯕꯦꯕꯥꯔ ꯊꯧꯒꯜꯂꯣꯟꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯗ ꯄꯤꯔꯛꯈꯤꯕ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯑꯩꯅ ꯁꯨꯝ ꯏꯇꯣꯝꯗ ꯍꯪꯖꯕ ꯀ꯭ꯋꯦꯁꯟꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯍꯦꯟꯅ ꯄꯤꯐꯝ ꯊꯣꯛꯇ꯭ꯔꯅꯦ ꯑꯩꯈꯣꯏꯗ ꯍꯥꯏꯕꯗꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯗꯩꯗꯤ ꯍꯦꯟꯅ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯍꯦꯛꯇ VIP ꯇ꯭ꯔꯤꯠꯃꯦꯟꯃꯛ ꯄꯤꯗ꯭ꯔꯒꯁꯨ ꯈꯤꯇꯪ ꯅꯨꯡꯁꯤꯕꯤꯕ ꯑꯗꯒꯤ ꯔꯣꯍꯟ ꯅꯣꯏꯅ ꯇꯧꯔꯤꯕꯗꯣ ꯌꯥꯝ ꯐꯩꯌꯦꯅ ꯃꯣꯔꯦꯜ ꯁꯄꯣꯔꯠ ꯎꯠꯄꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯍꯦꯟꯅ ꯄꯤꯐꯝ ꯊꯣꯛꯇ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯑꯩꯉꯣꯟꯗ ꯋꯥꯈꯟꯗ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯑꯗꯨꯝ ꯕꯣꯗꯤ ꯁꯔꯆ ꯀꯩꯀꯩꯒꯁꯨ ꯑꯗꯨꯝ ꯇꯧꯔꯛꯑꯀꯥꯟꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯣ ꯑꯩ ꯍꯣꯏ ꯌꯥꯝ ꯍꯦꯟꯅ ꯑꯩꯁꯤ ꯑꯅꯥꯗꯔ ꯀꯩꯅꯣꯅꯦ ꯍꯥꯏꯕꯗꯤ ꯅꯠꯆꯗꯦꯀꯣ ꯑꯗꯨꯕꯨ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯇꯧꯖꯔꯨꯔꯤꯕ ꯁꯤꯟꯐꯝꯁꯤꯒ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯅ ꯃꯁꯛ ꯈꯪꯕꯤꯗꯕ ꯃꯤꯕꯨꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯩꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯌꯥꯝ ꯍꯦꯟꯅ ꯃꯤꯅ ꯃꯁꯛ ꯈꯪꯕꯤꯗꯕ ꯃꯤꯕꯨꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯕꯠ ꯇꯧꯖꯔꯤꯕ ꯈꯖꯤꯛ ꯈꯔꯁꯤ ꯈꯤꯇꯪꯗꯤ ꯑꯩꯈꯣꯏꯗ ꯁꯨꯝ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯍꯥꯏꯗꯤ ꯇꯧꯍꯟꯅꯤꯡꯕꯒꯤ ꯀꯩꯅꯣ ꯂꯩꯕ ꯍꯥꯏꯗꯤ ꯁꯨꯝ ꯊꯃꯣꯏꯁꯤꯗ ꯑꯗꯨꯝ ꯐꯥꯎꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯃꯔꯛꯇ ꯗꯤꯇꯦꯟ ꯇꯧꯕꯤꯔꯒ ꯑꯗꯨꯝ ꯊꯝꯕ ꯃꯇꯝꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯀꯣ ꯑꯗꯨꯕꯨ another sin ꯑꯃ create ꯇꯧꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯇꯧꯕ because ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀ ꯑꯩꯈꯣꯏꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤ ꯌꯥꯝ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅꯅꯤꯡꯉꯦ ꯑꯗꯨꯗꯩꯗꯤ ꯄ꯭ꯂꯁ another extra drama ꯃꯤꯅ ꯍꯦꯛꯇ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯗꯧꯕ ꯊꯤꯅ ꯉꯥꯡꯈꯤꯗꯧꯕ ꯏꯟꯁꯤꯗꯦꯟ ꯀꯩꯀꯩꯁꯤꯡꯁꯤꯁꯨ ꯊꯥꯒꯠꯆꯅꯤꯡꯗꯦ ꯑꯗꯣ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯂꯩꯕꯤꯔꯤꯕ ꯁꯔꯁꯤꯡ ꯃꯦꯗꯝꯁꯤꯡꯗꯁꯨ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯕꯁꯦ ꯀꯔꯤꯃꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯉꯁꯤ ꯐꯥꯎꯕꯗ ꯆꯍꯤ ꯈꯔꯁꯦ ꯁꯨꯝ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯄꯨꯔꯥ ꯍꯦꯛꯇ ꯀꯩꯅꯣꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯈꯤꯇꯪ ꯑꯩꯈꯣꯏꯕꯨ ꯑꯣꯅꯔ ꯇꯧꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯤꯇꯪ ꯔꯤꯒꯥꯔꯗ ꯇꯧꯕꯤꯕꯒꯤ ꯄꯣꯠꯁꯦ ꯁꯨꯝ ꯍꯟꯗꯛꯁꯦ ꯎꯔꯛꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯑꯗꯣ ꯑꯩꯗꯤ ꯇꯁꯦꯡꯅ ꯕꯣꯝ ꯇꯣꯞ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯁꯤꯖꯤꯟꯅꯖꯔꯀꯥꯟꯗ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯔꯛꯄ ꯃꯤꯗꯤ ꯅꯠꯇꯦ ꯑꯩꯗꯤ ꯃꯤꯒꯤ ꯆꯥꯛ ꯌꯦꯟꯖꯔꯀꯥꯟꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯉꯀꯥꯟꯗ ꯁꯦꯕꯥ ꯇꯧꯖꯔꯛꯄ ꯃꯤꯅꯦ ꯑꯗꯣ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯁꯁꯄꯦꯛꯇꯦꯠ ꯃꯤꯒꯤ ꯇꯥꯏꯞꯇ ꯍꯟꯗꯛꯁꯦ ꯆꯦꯛ ꯇꯧꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯃꯑꯣꯡꯗꯁꯨ ꯆꯦꯛ ꯇꯧꯕꯁꯦ ꯑꯩ ꯈꯤꯇꯪ ꯊꯦꯡꯅꯩ ꯑꯗꯨꯅ ꯑꯩꯒꯤ ꯇꯣꯉꯥꯟꯅ ꯂꯩꯕꯤꯔꯤꯕ ꯑꯩ ꯈꯪꯅ ꯆꯥꯟꯅꯔꯤꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯩꯕꯨ ꯈꯪꯕꯤꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯤꯡꯒꯤꯗꯨꯕꯨꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯖꯔꯦ ꯑꯗꯨꯒ ꯃꯔꯛꯇꯒꯁꯨ ꯁꯣꯝꯁꯦ ꯀꯩ ꯑꯣꯏꯔꯤꯒꯦ ꯀꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯂꯩꯕꯅꯣ ꯑꯗꯨꯒ ꯀꯔꯤ ꯄꯣꯁꯅꯣ ꯁꯣꯝꯅ ꯄꯥꯏꯕꯤꯔꯤꯁꯦ ꯀꯥꯏꯅꯒ ꯍꯪꯕ ꯀ꯭ꯋꯦꯁꯟꯒꯁꯨ ꯌꯥꯎꯋꯦꯀꯣ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯍꯝꯕꯂꯤ ꯑꯗꯨꯝ ꯈꯨꯝꯖꯩ ꯑꯩꯗꯤ ꯄꯣꯁ ꯅꯨꯡ ꯄꯥꯏꯖꯕꯗꯤ ꯅꯠꯆꯗꯦ ꯑꯩꯗꯤ ꯆꯨꯝꯅꯒꯤ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯃ ꯑꯣꯏꯖꯕꯅꯦ ꯑꯗꯨꯒ ꯑꯩ ꯃꯌꯥꯝꯒꯤ ꯁꯨꯝ ꯁꯦꯕꯥ ꯇꯦꯛ ꯇꯧꯖꯔꯤꯅꯀꯣ ꯑꯗꯣ ꯑꯗꯨꯝ ꯆꯦꯛ ꯇꯧꯕ ꯈꯣꯠꯄ ꯃꯑꯣꯡꯁꯦ ꯈꯤꯇꯪ ꯋꯥꯈꯟꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯨꯝ ꯂꯦꯚꯦꯜ ꯑꯃꯗ ꯂꯩꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯑꯩ ꯁꯨꯝ ꯈꯜꯂꯦꯕ ꯂꯩꯕꯥꯛꯀꯤ ꯑꯁꯨꯛ ꯋꯥꯅ ꯆꯦꯜꯂꯤꯕ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯛꯇꯅ ꯇꯣꯂꯣꯞ ꯐꯪꯗꯅ ꯆꯦꯜꯂꯤꯕ ꯑꯩꯈꯣꯏꯗ ꯐꯥꯎꯕꯗ ꯁꯨꯃꯥꯏꯅ ꯈꯣꯟ ꯅꯨꯡꯁꯦ ꯁꯤꯖꯤꯟꯅꯕꯤꯔꯀꯥꯟꯗ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯊꯃꯣꯏꯁꯤꯗ ꯍꯔꯠ ꯇꯧꯕ ꯃꯑꯣꯡꯗ ꯉꯥꯡꯕꯤꯔꯤꯁꯤꯅꯗꯤ ꯆꯨꯝꯅꯒꯤ ꯃꯤꯆꯝ ꯑꯗꯒꯤ ꯀꯩꯝ ꯈꯪꯖꯗꯕ ꯀꯩꯝ ꯌꯥꯎꯖꯔꯨꯗꯕꯁꯤꯡꯗꯗꯤ ꯀꯃꯥꯏꯅ ꯉꯥꯡꯉꯝꯒꯗꯒꯦ ꯀꯥꯏꯅꯒ ꯁꯨꯝ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯀꯅꯥꯝꯇꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯑꯗꯒꯤ ꯂꯩꯕꯤꯔꯤꯕ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯕꯨ ꯂꯩꯕꯥꯛꯁꯤꯕꯨ ꯉꯥꯛꯄꯤꯔꯤꯕ ꯐ꯭ꯔꯦꯇꯔꯅꯤꯇꯤꯁꯤꯡꯗ ꯑꯩ ꯆꯩꯖꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯁꯨꯝ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯄꯦꯟꯗꯕ ꯑꯣꯅꯦꯁ ꯑꯄꯤꯜ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯔꯣꯍꯟꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯁꯨ ꯔꯣꯍꯟꯅ ꯇꯧꯔꯛꯄ ꯑꯦꯅꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯇ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯁꯨ ꯑꯣꯐꯤꯁꯇ ꯑꯗꯨꯝ ꯀꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯑꯩ ꯏꯁꯥꯃꯛ ꯃꯤꯆꯝꯅꯦ ꯑꯥꯏ ꯗꯣꯟꯠ ꯍꯦꯚ ꯑꯦꯅꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯋꯔ ꯑꯗꯨ ꯃꯔꯛꯇ ꯁꯨꯝ ꯑꯩꯅ ꯊꯦꯡꯅꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦꯀꯣ ꯑꯩꯈꯣꯏꯅ ꯑꯜꯇꯣꯒꯨꯝꯕꯗꯒ ꯇꯣꯡꯉꯒ ꯂꯥꯛꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯃꯀꯣꯛ ꯆꯤꯡꯖꯔꯒ ꯆꯦꯟꯖ ꯆꯣꯡꯖꯔꯤꯕ ꯑꯩꯈꯣꯏꯁꯦ ꯆꯦꯛ ꯇꯧꯔꯒ ꯕꯣꯗꯤ ꯁꯔꯆꯀ ꯇꯧꯕ ꯑꯗꯨꯒ ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯪꯗꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ VIPꯒꯤ ꯒꯥꯔꯤ ꯐꯣꯔꯠꯀꯨꯝꯕ ꯑꯦꯟꯗꯤꯚꯣꯔꯒꯨꯝꯕ ꯑꯗꯨꯗꯒꯤ ꯁ꯭ꯀꯣꯔꯄꯤꯌꯣꯟꯒꯨꯝꯕꯗꯒ ꯂꯥꯛꯑꯒꯅ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯗꯨꯅꯒ ꯑꯃꯨꯛ ꯆꯦꯛ ꯇꯧꯗꯕ ꯑꯁꯤꯁꯨ ꯑꯗꯨꯝ ꯈꯤꯇꯪ ꯋꯥꯈꯟꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯃꯔꯣꯝꯗ ꯈꯜꯂꯛꯑꯦ ꯒꯥꯔꯤ ꯑꯃ ꯂꯩꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯗꯤ ꯈꯣꯡꯅ ꯆꯠꯂꯁꯤꯔꯥ ꯀꯥꯏꯅꯒꯁꯨ ꯁꯨꯝ ꯈꯟꯕꯁꯨ ꯌꯥꯎꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯏꯃꯣꯁꯅꯦꯜꯂꯤꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯕꯤꯀꯣꯁ ꯃꯅꯤꯄꯨꯔꯗ ꯄꯣꯛꯏꯅꯦ ꯑꯩꯁꯦ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯑꯁꯨꯛ ꯋꯥꯅ ꯇꯧꯖꯔꯤꯁꯦ ꯁꯨꯝ ꯅꯤꯌꯣꯝ ꯂꯣꯏꯅ ꯌꯥꯝ ꯍꯦꯟꯅ ꯊꯨꯒꯥꯏꯒꯦ ꯍꯥꯏꯕꯗꯤ ꯅꯠꯆꯗꯦꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯤꯕꯨ ꯂꯝꯕꯤꯗ ꯐꯥꯎꯕꯗ ꯆꯠꯄꯗ ꯁꯦꯐꯂꯤ ꯍꯥꯏꯕꯗꯤ ꯂꯝꯕꯤꯗꯒ ꯁꯨꯝ ꯆꯠꯄꯗ ꯕꯣꯗꯤ ꯁꯔꯆ ꯐꯥꯎꯕ ꯇꯧꯔꯛꯄꯒꯤ ꯂꯦꯚꯦꯜꯗ ꯂꯥꯛꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯆꯦꯟꯖꯔꯒ ꯆꯣꯡꯖꯔꯒ ꯃꯄꯥꯟꯗꯒ ꯆꯠꯂꯒ ꯇꯧꯔꯤꯁꯤꯕꯨ ꯁꯨꯝ ꯃꯍꯩꯒꯁꯦ ꯌꯥꯟꯗ꯭ꯔꯖꯥꯠꯂ ꯑꯩꯈꯣꯏꯁꯤꯕꯨ ꯃꯤꯅꯒ ꯃꯁꯛ
ꯈꯪꯕꯤꯗꯕꯅ ꯇꯣꯉꯥꯟꯕ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯌꯥꯝ ꯁꯣꯏꯔꯖꯥꯠꯂꯅꯦ ꯀꯥꯏꯅꯒ ꯈꯜꯂꯦꯕꯀꯣ ꯑꯩ ꯑꯗꯨꯝ ꯉꯁꯤꯁꯦ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯑꯩ ꯏꯟꯁꯤꯗꯦꯟ ꯑꯃꯈꯛ ꯂꯤꯖꯒꯦ ꯀꯩꯅꯣꯒꯤ ꯁꯨꯝ ꯂꯤꯊꯣꯛꯄ ꯌꯥꯔꯦꯅ ꯂꯤꯊꯣꯛꯏꯅꯤꯀꯣ ꯉꯁꯤꯁꯦ 2023ꯗ ꯑꯩꯈꯣꯏꯒꯤ ꯏꯟꯁꯤꯗꯦꯟ ꯑꯃꯈꯛ ꯖꯨꯂꯥꯏꯒꯤ ꯊꯥ ꯁ꯭ꯋꯥꯏꯁꯤꯗ ꯏꯟꯁꯤꯗꯦꯟ ꯑꯃꯈꯛ ꯊꯣꯛꯈꯤ ꯑꯩꯁꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯖꯟꯇꯔ ꯃꯟꯇꯔꯗ ꯇꯧꯕ ꯄ꯭ꯔꯣꯇꯦꯁ ꯑꯃꯈꯛꯀꯤ ꯃꯔꯤ ꯂꯩꯅꯅ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯑꯩꯁꯦ ꯗꯤꯇꯦꯟ ꯇꯧꯔꯒ ꯐꯥꯈꯤ ꯏꯚꯟ ꯍꯥꯎꯁ ꯑꯦꯔꯦꯁ ꯃꯛꯇꯤꯅꯦꯗꯤ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯩꯅ ꯗꯦꯜꯂꯤꯗ ꯂꯩꯕ ꯏꯟꯁꯤꯗꯦꯟꯁꯤꯗꯒꯤ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯑꯩꯁꯦ ꯐꯥꯏ ꯑꯗꯨꯒ ꯄꯤꯛꯑꯞ ꯇꯧꯕ ꯂꯥꯛꯑꯦꯀꯣ ꯑꯗꯣ ꯐꯖꯅ ꯌꯥꯝꯅ ꯑꯩꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯒꯤ ꯄꯣꯖꯤꯁꯟ ꯑꯩꯅ ꯇꯧꯔꯤꯕ ꯑꯦꯛꯇꯤꯚꯤꯇꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯃꯣꯏ ꯐꯖꯅ ꯔꯦꯀꯣꯔꯠ ꯇꯧꯔꯀꯥꯟꯗ ꯈꯪꯉꯀꯥꯟda ꯂꯥꯛꯑꯀꯥꯟꯗ ꯌꯥꯝ ꯐꯖꯅ ꯍꯥꯏꯕꯗꯤ ꯁꯔꯁꯨ ꯑꯗꯨꯝ ꯍꯥꯏ ꯃꯣꯏꯅꯀꯣ ꯁꯔꯁꯨ ꯑꯗꯨꯝ ꯍꯥꯏ ꯑꯗꯣ ꯌꯥꯝ ꯀꯧꯍꯟꯅꯤꯡꯉꯨꯕꯩ ꯋꯥꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯨꯝ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯅ ꯁꯨꯝ ꯄꯤꯖꯔꯛꯄ ꯑꯣꯅꯔ ꯑꯦꯟ ꯔꯤꯒꯥꯔꯗꯄꯨꯅꯤꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯣ ꯁꯔ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯔꯒꯤ ꯀꯩꯅꯣꯝꯃ ꯂꯥꯛꯑꯦꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯂꯥꯛꯆꯕꯅꯦꯅ ꯍꯥꯏꯔꯒ ꯑꯩꯁꯦ ꯁ꯭ꯇꯦꯁꯟꯗ ꯄꯨꯔ ꯆꯠꯂꯦ ꯑꯗꯨ ꯑꯗꯨꯝ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯍꯥꯎꯁ ꯑꯦꯔꯦꯁꯀꯨꯝꯕꯅꯦ ꯑꯗꯨꯒ ꯁ꯭ꯇꯦꯁꯟꯗꯨꯗ ꯐꯥꯔꯒ ꯊꯝꯃꯦ ꯅꯨꯃꯤꯠꯇꯨꯗ ꯊꯥꯗꯣꯛꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯅꯤꯄꯨꯔꯒꯤ VIP ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯑꯉꯝ ꯑꯊꯧ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯕꯤꯈꯤ ꯚꯦꯔꯤ ꯊꯦꯡꯛ ꯌꯨ ꯅꯨꯃꯤꯠꯇꯨꯗ ꯑꯩꯕꯨ ꯊꯥꯗꯣꯛꯍꯟꯕꯤꯈꯤꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯤꯗꯃꯛꯇ ꯃꯃꯤꯡ ꯑꯣꯏꯅ ꯄꯟꯖꯗ꯭ꯔꯒꯁꯨ ꯃꯗꯨꯗ ꯏꯟꯚꯣꯜቭ ꯇꯧꯈꯤꯕ VIPꯁꯤꯡꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯣ ꯗꯦꯜꯂꯤꯒꯤ ꯄꯨꯂꯤꯁꯁꯤꯅ ꯑꯩꯕꯨ ꯐꯥꯕ ꯃꯇꯝꯁꯤꯗꯀꯣ ꯐꯥꯔꯤꯕ ꯄꯨꯂꯤꯁꯁꯤꯅ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦꯕ ꯁꯔꯅ ꯇꯧꯕ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯨ ꯐꯖꯅ ꯑꯗꯨꯝ ꯈꯪꯖꯩ ꯁꯔ ꯑꯗꯨꯕꯨ ꯉꯁꯤ ꯁꯔ ꯍꯥꯏꯗꯤ ꯁꯔꯕꯨ ꯑꯩꯈꯣꯏꯅ ꯐꯥꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤꯒꯤ ꯑꯣꯏꯅ ꯐꯥꯖꯕꯅꯤꯀꯣ ꯁꯔ ꯑꯗꯣ ꯁꯔꯅ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯉꯁꯤꯐꯥꯎ ꯐꯥꯖꯔꯛꯄ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯝꯕꯂꯤ ꯑꯩꯈꯣꯏꯒ ꯏꯟꯇꯔꯦꯛ ꯇꯧꯕ ꯐꯖꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕꯁꯦ ꯑꯗꯨꯝ ꯁꯔꯁꯨ ꯑꯃꯅꯤ ꯍꯥꯏꯔꯀꯥꯟꯗ ꯁꯨꯝ ꯑꯣꯅꯔ ꯇꯧꯕꯤꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯊꯃꯣꯏꯁꯤꯗ ꯍꯥꯏꯕꯗꯤ ꯃꯣꯏꯅꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯗꯨꯗ ꯑꯩꯅ ꯑꯗꯨꯗꯤ ꯑꯗꯨꯝ ꯑꯩ ꯊꯥꯗꯣꯛꯄꯤꯔꯣꯗꯅ ꯍꯥꯏꯔꯀꯥꯟꯗ ꯁꯔ ꯑꯗꯨꯗꯤ ꯌꯥꯗꯦ ꯁꯔꯒꯤ ꯑꯦꯛꯇꯤꯚꯤꯇꯤ ꯑꯃꯈꯛꯀ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯁꯔꯁꯦ ꯐꯥꯖꯕꯅꯤ ꯑꯩꯈꯣꯏ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯒꯤ ꯑꯣꯔꯗꯔꯅꯤ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯦ ꯗꯤꯇꯦꯟ ꯇꯧꯔꯀꯥꯟꯗ ꯄꯨꯡ 3-4 ꯊꯝꯃꯦꯕꯀꯣ ꯑꯗꯨꯀꯥꯟꯗ ꯅꯨꯃꯤꯠꯁꯦ ꯑꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯅꯪꯉꯣꯏꯗꯒꯦ ꯇꯧꯋꯦ ꯑꯗꯣ ꯂꯥꯁꯇꯕꯨꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯥꯏꯗꯤ ꯅꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯣꯏꯅ ꯍꯥꯏꯕ ꯁꯔ ꯊꯥꯗꯣꯛꯑꯝꯗꯥꯏꯁꯤꯗ ꯁꯔ ꯁꯔꯅ ꯇꯧꯕꯤꯕ ꯑꯦꯛꯇꯤꯚꯤꯇꯤ ꯃꯌꯥꯝ ꯀꯩꯀꯩ ꯑꯗꯨꯒ ꯍ꯭ꯌꯨꯃꯦꯅꯤꯇꯤꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯤꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤꯗꯃꯛꯇ ꯇꯧꯕꯤꯔꯤꯕ ꯄ꯭ꯂꯁ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯤꯕꯁꯦ ꯁꯔ ꯃꯈꯥ ꯇꯥꯅꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯛꯎꯀꯣ ꯁꯔ ꯑꯗꯨꯒ ꯉꯁꯥꯏꯗꯒꯤ ꯁꯔ ꯑꯩꯈꯣꯏꯅ ꯁꯔꯕꯨ ꯐꯥꯖꯔꯤꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯔ ꯗꯤꯇꯦꯟ ꯇꯧꯖꯕꯅꯤꯀோ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯦ ꯃꯣꯏꯅ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯛꯑꯦ ꯊꯤꯟꯕꯤꯔꯛꯑꯦꯕꯀꯣ ꯀꯩꯅꯣ ꯃꯐꯝꯁꯦ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯒꯗꯣꯏ ꯃꯐꯝꯁꯦ ꯇꯥꯅ ꯑꯩ ꯊꯃꯣꯏꯁꯤꯗ ꯈꯜꯂꯦꯕ ꯑꯩꯁꯦ ꯄꯣꯂꯤꯇꯤꯀꯦꯜ ꯄꯣꯁ ꯄꯥꯏꯕ ꯅꯠꯇꯦ VIP ꯅꯠꯇꯦ ꯐ꯭ꯂꯦꯛ ꯄꯣꯁ ꯊꯦꯠꯄ ꯒꯥꯔꯤ ꯊꯧꯕ ꯃꯤ ꯅꯠꯇꯦꯀꯣ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯉꯁꯤ ꯄꯤꯕꯤꯔꯛꯏꯕ ꯕꯦꯕꯥꯔꯁꯦ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕ ꯑꯃꯗ ꯄꯤꯐꯝ ꯊꯣꯛꯄ ꯕꯦꯕꯥꯔꯅꯤꯀꯣ ꯑꯁ ꯅꯨꯡꯉꯥꯏꯀꯣ ꯑꯃꯔꯣꯝꯗ ꯈꯜꯂꯨꯔꯒꯗꯤ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅꯒ ꯑꯩꯉꯣꯟꯗ ꯃꯤ ꯅꯨꯡꯁꯤꯕꯤꯕ ꯐꯪꯕꯤꯕꯁꯦ ꯍꯥꯏꯅ ꯈꯜꯂꯀꯥꯟꯗ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏ ꯂꯥꯛꯑꯦꯕ ꯋꯦꯔꯦꯁ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯅ ꯑꯦꯛꯁꯄꯦꯛ ꯇꯧꯖꯕꯁꯦ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕꯤꯕ ꯕꯦꯕꯥꯔ ꯅꯐꯨꯔꯨꯞ ꯅꯖꯥꯇꯤꯒꯤꯗꯃꯛꯇ ꯅꯪꯅ ꯆꯣꯡꯊꯣꯛꯑꯒ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯆꯣꯡꯊꯣꯛꯑꯒ ꯇꯧꯕꯤꯁꯦ ꯔꯣꯍꯟ ꯋꯤ ꯔꯤꯌꯦꯂꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠꯁꯦ ꯍꯣꯏ ꯍꯥꯏꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯑꯃꯅ ꯍꯥꯏꯕꯤꯀꯣ ꯑꯗꯨꯕꯨ ꯁꯨꯝ ꯌꯥꯝ ꯄꯦꯟꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯉꯁꯤ ꯉꯔꯥꯡꯁꯦ ꯈꯇꯪ ꯍꯥꯏꯗꯤ ꯂꯝꯕꯤꯒ ꯆꯠꯄ ꯀꯥꯟꯗꯒ ꯑꯩꯈꯣꯏꯗ ꯕꯣꯗꯤ ꯁꯔꯆ ꯇꯧꯕꯒꯤ ꯂꯦꯚꯦꯜ ꯌꯧꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯨꯔꯤꯕ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯄꯥꯏꯕ ꯅꯠꯇꯦ ꯕꯣꯝ ꯇꯣꯞ ꯄꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅꯒ ꯉꯁꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯅꯦ ꯍꯥꯏꯅ ꯊꯣꯛꯑ ꯇꯧꯔꯤꯁꯤ ꯁꯨꯝ ꯃꯍꯩ ꯌꯥꯟꯗ꯭ꯔꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯁꯤꯕꯨ ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯗ꯭ꯔꯕ ꯖꯥꯠꯂꯥ ꯑꯣꯔ ꯄꯣꯂꯤꯇꯤꯀꯦꯜ ꯄꯣꯁ ꯄꯥꯏꯕ ꯐ꯭ꯂꯦꯛ ꯍꯦꯠ ꯊꯦꯠꯄ ꯀꯥꯡꯕꯨ ꯑꯣꯔ ꯃꯃꯥ ꯃꯄꯥ VIPꯒꯤ ꯀꯥꯡꯕꯨꯒꯤ ꯐ꯭ꯂꯦꯛ ꯄꯣꯁ ꯊꯦꯠꯄ ꯀꯥꯡꯕꯨ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝ ꯀꯩꯝ ꯌꯥꯎꯗꯕ ꯀꯥꯡꯕꯨꯗꯨꯅ ꯁꯨꯝ ꯊꯥꯗꯣꯛꯑꯒ ꯅꯣꯡ ꯐꯥꯗꯣꯛ ꯑꯜꯇꯣꯒ ꯇꯣꯡꯖꯕ ꯒꯥꯔꯤ ꯑꯆꯧꯕ ꯊꯧꯕ ꯉꯝꯖꯗꯕ ꯑꯩꯈꯣꯏꯁꯤꯅ ꯁꯨꯝ ꯍꯟꯖꯟꯒ ꯁꯨꯝ ꯐꯥꯔꯒ ꯇꯧꯕꯁꯦꯀꯣ ꯑꯗꯣ ꯑꯩꯗꯤ ꯉꯁꯤ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯐꯥꯏ ꯍꯥꯏꯁꯤꯁꯨ I don't want to create a scene that's why ꯑꯩ ꯉꯁꯤ ꯈꯛꯇꯅꯦꯕ ꯁꯨꯝ ꯂꯤꯊꯣꯔꯛꯏꯁꯦꯀꯣ ꯍꯥꯏꯗꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯨꯂꯤꯁꯅ ꯁꯤ ꯇꯧꯔꯛꯏ ꯑꯗꯥ ꯇꯧꯔꯛꯏ ꯑꯗꯨ ꯇꯧꯔꯛꯏ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯍꯥꯏꯅꯤꯡꯗꯦꯕ ꯑꯗꯨꯒ ꯍꯣꯏ ꯑꯩ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯅꯤꯌꯣꯝꯁꯦ ꯈꯤꯇꯪ ꯍꯣꯏ ꯃꯔꯛꯇ ꯁꯣꯏꯔꯝꯕ ꯈꯣꯠꯂꯝꯕꯗꯤ ꯇꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯉꯁꯤꯁꯦ ꯁꯨꯝ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇꯒ ꯑꯩꯅ ꯋꯥꯅꯒ ꯍꯣꯠꯅꯖꯔꯒ ꯇꯧꯖꯔꯨꯔꯤꯁꯤꯒ ꯁꯨꯝ ꯑꯩꯅ ꯐꯪꯖꯔꯤꯕ ꯀꯩ ꯍꯥꯏꯅꯤ
price haigadra ko akhoi di nongta Imphal airport sida tholak pa matam sida kanamtana ju khoi da lai hukning mami la aga ju khoi lai hu halak ta mi ne bai because akhoi di dum ai bi credit ai gira adai di mayam na sum appreciate to bu se e matang cha dri gai di to gi gum si akhoi lan je loi dri ko na adumaina lai jarak pa mi ne adu sum VIP amagi mong da mi na ngasi paw ba akhoi je treatment phang de hai bai damak da sum akhoi da sum kaini personal nungai ta bai type ta ko sum to ba se tang nungai jada ba hai tare duna it's my honest appeal hai tare Manipur police da check to biu makai ba leite ai dum ngasi su dum I can boldly tell ai kem ta aran basu ai tawru basu ai leite adubu akhoi yam chaure hai bagi wa su natte adubu sum leibak ki khara khajik makok jingjarga tawba akhoi da pibiriba honor sidi tang nungai jadaba hai tare go body search kumbaga tawbagi level ga yorok pasidi akhoi da habadi dum sengna dum phajana dum hainer ga dum loi yaba pone aduga marakta ai dum haijeri sini aigi gari amakhak lei ai paisa su ai di paijadaba mi ne akhoi mayam gi dum seba sibi dum tawrga lakjaba mi ne aduga gari amakhak sisu jik sikim dagi lawpa gypsy amakhak lei ko ado number su andak se tha da bo khota bogi Manipur police su kitang keno tawe do number budi soidana makki tharani na ai hayeng baw manu da number plate senja again na admaina tawjare do marak ta su khong na chalan banu me chu am yawre hedi gari keno to ho bogi hai tare ko ado kitang understanding amaga loina na tawmina se adu ga Manipur police na tawbiri ba aphaba mayam sigi damakta tolaba ko koi micham amma oina yamne appreciate tawjari makhata na tawbiro adubo prajaga su yari gaidi relation phagana ba khoi honaminasi aduga tum yari ba makhai aphaba maikai romda chatna ba tawsi haiba tema wafam se thamjara kanda ai ngasi gi video sana maram oira kanda sum gyan ta daba aduga tongana kitang misunderstanding lainaramba oiraga su si video sina maram oira kanda understanding amadi porakpa oira sanu haiba wafam se thamjara kanda Manipur police ko ai highly ai appreciate tawjari duty mayam ama phajana tawbi bai tamakta aduga phajana Manipur gi tamakta seba tawbi bai tamakta aduga unsung heroes mayam ama leibiriba Manipur police ki aduga tongan ba department sing da leibiriba khoi pole bak sibu ngakpiriba senbiriba aduga duty matam chana ahingung thel khaktana tawbiriba Manipur police sing gi tamakta su ai koknona ai khurumjari aduga appreciate tawjari haiba wafam se thamjaraga ai miyam de bidai lawjari mayam punamak yai farase thank you